ꯀꯨꯟꯊ꯭ꯔꯥꯒ ꯍꯨꯝꯗꯣꯏ ꯁꯨꯕ ꯃꯤꯡꯈꯩꯔꯣꯜꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯁꯤꯜꯂꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛ ꯊꯝꯖꯒꯦ. ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯃꯍꯥꯛꯇꯤ ꯇꯦꯡꯕꯥꯟꯕꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯒꯨꯝꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯂꯩꯔꯛ ꯈꯨꯗꯤꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯉꯝꯃꯤ. ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯌꯦꯛꯅ ꯁꯥꯂꯣꯏ ꯂꯥꯂꯣꯏꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯍꯥꯏꯕꯕꯨ ꯂꯩꯇꯦꯗꯣ, ꯑꯄꯟꯕ ꯑꯃꯠꯇꯁꯨ ꯊꯝꯗꯦꯗꯣ. ꯀꯔꯤꯒꯨꯝꯕꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯔꯛꯀꯗꯕ ꯑꯃꯗꯤ ꯈꯨꯜꯂꯧ ꯄꯥꯜꯂꯧꯔꯒꯗꯕ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯦꯛꯅꯔꯛꯀꯗꯕ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯥꯡꯍꯟꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯁꯦꯝꯒꯤ ꯃꯅꯤꯡ ꯃꯥꯡꯍꯟꯒꯤ ꯃꯅꯤꯡ ꯇꯝꯕ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. 35 ꯁꯨꯕꯗ ꯈꯣꯡꯕꯥꯜ ꯅꯨꯡꯗ ꯂꯅꯥꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯩꯇꯕ ꯃꯐꯝ ꯂꯩꯇꯦꯗꯣ, ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯃꯤ ꯄꯣꯡ ꯂꯩꯇ꯭ꯔꯦ, ꯀꯅꯥꯁꯨ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯈꯟꯅ ꯇꯧꯍꯩꯗꯕ ꯀꯌꯥ ꯆꯠꯊꯕꯕꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯗꯤ ꯈꯣꯡꯕꯥꯟ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯨꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯕ ꯉꯝꯃꯤ. ꯇꯧꯍꯩꯗꯕ ꯆꯠꯍꯩꯗꯕ ꯇꯧꯔꯨꯕꯗ ꯑꯋꯥꯕ ꯇꯦꯡꯕꯥꯡ ꯍꯟꯗꯨꯅ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ ꯑꯣꯏꯅ ꯇꯦꯛꯆꯥꯛ ꯐꯪꯍꯜꯂꯤ. ꯋꯥꯔꯛ ꯋꯥꯇꯦꯝꯕꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯃꯊꯪꯗ ꯑꯩꯈꯣꯏꯅ 36 ꯁꯨꯕꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯜꯂꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯑꯃꯨꯛ ꯊꯝꯖꯒꯦ. ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯏꯔꯤꯛ ꯌꯥꯎꯗꯅꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ. ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯥꯎꯌꯣꯝ ꯑꯣꯏꯗꯨꯅ ꯀꯨꯌꯣꯝ ꯃꯔꯣꯜ ꯅꯥꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯥꯡ ꯊꯥꯛꯂꯒꯗꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯃꯩꯁꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯔꯤ. ꯄꯂꯥꯟꯗꯕꯤ ꯂꯩꯈꯩ ꯌꯦꯛꯄꯤꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯊꯣꯛꯂꯒꯗꯕ ꯀꯌꯥꯕꯨꯁꯨ ꯃꯥꯒꯤ ꯃꯇꯦꯐꯝꯗ ꯍꯜꯍꯟꯗꯨꯅ ꯇꯦꯡꯕꯥꯟꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯜꯍꯟꯕꯤꯔꯤ. ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯂꯥꯟꯗꯕꯤ ꯄꯥꯐꯜ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯕꯤꯕꯅꯤ.